ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯃꯣꯏ ꯆꯦꯠꯄ ꯅꯨꯄꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯃꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯕꯅꯤ꯫ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯧꯕꯅ, "ꯏꯆꯟꯊꯣꯏꯕꯤ, ꯆꯥꯛ ꯂꯩꯍꯧꯔꯤꯕꯣ?" "ꯂꯩꯍꯧꯔꯤꯌꯦ ꯇꯥꯆꯧ, ꯍꯥꯞꯄꯛꯑꯣ ꯍꯥꯏꯔꯣ?" "ꯈꯤꯇꯪ ꯍꯥꯞꯄꯝꯃꯣ." ꯂꯥꯏꯖ ꯃꯥꯒꯤ ꯇꯥꯆꯧꯒꯤ ꯆꯥꯛ ꯑꯗꯣ ꯍꯥꯞꯄꯤꯔꯝꯃꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯌꯥꯝꯃꯟꯈ꯭ꯔꯦ." "ꯇꯥꯆꯧ, ꯏꯔꯣꯟꯕꯗꯣ ꯍꯥꯎꯕ꯭ꯔꯥ?" "ꯌꯥꯝ ꯍꯥꯎꯏ, ꯃꯣꯔꯣꯛꯄꯨꯗꯤ ꯈꯔ ꯀꯜꯂꯤ." "ꯇꯥꯆꯧꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯌꯥꯝꯅ ꯄꯥꯝꯖꯔꯤꯗꯨꯗꯤ." "ꯇꯥꯆꯧꯗꯕꯨꯗꯤ ꯆꯞ ꯆꯥꯔꯦ, ꯏꯃꯥꯗꯗꯤ ꯁꯥꯔꯝꯒꯅꯤ." "ꯉꯁꯥꯏ ꯃꯣꯔꯣꯛ ꯁꯥꯏꯌꯦꯅ ꯏꯁꯧ ꯂꯥꯡꯉꯝꯕꯅꯤ." "ꯃꯣꯔꯣꯛ ꯁꯥꯗꯕꯤ ꯇꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯇꯥꯆꯧꯒꯤꯅ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯕꯁꯨ ꯌꯥꯕꯗꯨꯕꯨ." "ꯑꯩꯁꯨꯅꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯕ, ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯌꯥꯔꯦ, ꯅꯨꯡꯇꯤꯒꯤ ꯄꯤꯖꯕꯁꯨ ꯅꯠꯇꯅ." "ꯏꯃꯥꯒꯤ ꯏꯁꯧꯗꯨꯕꯨ ꯅꯪꯕꯨ ꯇꯥꯅꯤꯡꯕ꯭ꯔꯣ?" "ꯇꯥꯅꯤꯡꯗꯦ, ꯅꯥꯀꯣꯡ ꯃꯤꯟꯁꯤꯜꯂꯒ ꯈꯥꯡꯉꯤꯅꯤ ꯃꯁꯤꯗꯤꯕ." "ꯑꯗꯣ ꯇꯥꯆꯧ, ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ?" "ꯍꯥꯏꯕꯤꯌꯨ, ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ?" "ꯉꯁꯥꯏ ꯏꯟꯗꯣꯝꯆꯥ ꯂꯥꯛꯑꯝꯃꯤ." "ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ?" "ꯑꯗꯨꯕꯨꯔꯣ, ꯇꯥꯆꯧ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤꯕ." "ꯑꯁ, ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ?" "ꯈꯪꯗꯦ, ꯏꯃꯥꯒ ꯌꯥꯁꯟꯅꯕ ꯄꯨꯔꯛꯈ꯭ꯔꯕꯅꯤꯀꯣ." "ꯀꯩꯅꯣ ꯌꯥꯁꯟꯅꯕ ꯍꯥꯏꯕꯕꯣ?" "ꯍꯣ, ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯅꯦ ꯂꯨꯍꯣꯡꯅꯕ." "ꯑꯩ ꯇꯥꯗꯅ ꯏꯃꯥꯅ ꯌꯥꯁꯟꯅꯈ꯭ꯔꯕ?" "ꯇꯥꯆꯧꯗꯤ ꯅꯍꯥꯟꯃꯨꯛ ꯏꯃꯥꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ." "ꯑꯗꯨꯗꯤ ꯌꯥꯔꯦ ꯀꯩꯅꯣ." "ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ? ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ꯭ꯔꯣ?" "ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯄꯥꯝꯃꯤꯔꯣ ꯇꯥꯆꯧ?" "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ." "ꯑꯗꯨꯒ ꯍꯪꯉꯤ ꯀꯔꯤꯒꯤ?" "ꯁꯨꯝ ꯍꯪꯕꯅꯤ, ꯀꯩꯗꯧꯔꯒꯦ?" "ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ, ꯑꯗꯨꯒ ꯃꯁꯝꯒꯥꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ ꯍꯥꯏ, ꯑꯗꯨꯒꯅꯦ ꯃꯤꯁꯨ ꯋꯥꯡ ꯆꯥꯎꯏ ꯍꯥꯏ, ꯑꯗꯨꯒ ꯆꯤꯟꯕꯥꯜ ꯃꯌꯥꯗꯁꯨ ꯁꯝꯕ꯭ꯔꯨ ꯑꯃꯁꯨ ꯊꯨꯡꯉꯤ ꯍꯥꯏꯌꯦ." ꯊꯧꯕ ꯈꯨꯝꯂꯛꯇꯦ, ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯥꯏꯖꯁꯨ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯃꯥ ꯇꯣꯝꯕꯤ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯏꯕꯨꯡꯉꯣ." "ꯏꯃꯥ, ꯅꯆꯟꯅꯨꯄꯤꯅ ꯇꯝꯂꯝꯂꯤꯕꯗꯣ ꯉꯁꯥꯏꯅꯦ ꯅꯟꯗꯣꯝꯆꯥ ꯂꯥꯛꯄꯒꯤꯗꯨꯔꯥ?" "ꯏꯃꯥꯅꯗꯤ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦꯅꯦ, ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯅ?" "ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯏꯃꯥ." "ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯏꯃꯥꯅꯁꯨꯅꯦ ꯑꯗꯨꯝ ꯌꯥꯈ꯭ꯔꯕꯅꯤ." "ꯍꯣꯏ ꯃꯥ, ꯅꯟꯗꯣꯝꯆꯥꯅ ꯁꯤꯟꯕ ꯊꯕꯛꯁꯦ ꯀꯌꯥ ꯁꯣꯏꯒꯟꯗꯦ, ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯒꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯕꯨꯡ ꯑꯃꯒ꯫ ꯃꯁꯛ ꯃꯇꯧꯗꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯤ, ꯅꯪꯕꯨꯅꯦ ꯏꯪ ꯇꯞꯄꯤ,ꯌꯥꯝꯅ ꯐꯩ ꯍꯥꯏ, ꯃꯄꯥꯟꯒ ꯄꯥꯡꯅ ꯊꯣꯛꯇꯦ ꯍꯥꯏꯅꯦ." ꯊꯧꯕꯗꯤ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯃꯨꯟꯅ ꯇꯥꯏ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, "ꯅꯟꯗꯣꯝꯆꯥꯒꯤ ꯈꯨꯍꯥꯏꯗꯨꯗ ꯑꯩꯗꯤꯅꯦ ꯃꯁꯛꯄꯨꯅꯦ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯥꯡꯒꯣꯟ ꯀꯥꯔꯗꯕꯅꯤ, ꯅꯨꯃꯤꯠꯇꯨꯗꯅꯦ ꯏꯃꯥ ꯄꯦꯟꯅ ꯌꯦꯡꯉꯛꯑꯒꯦ." "ꯍꯣꯏ ꯃꯥ, ꯆꯥꯊꯣ ꯆꯥꯛꯇꯣ, ꯏꯃꯥꯁꯨꯅꯦ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛꯇ ꯁꯣꯏꯕꯤꯔꯨꯈꯤꯒꯦ." "ꯍꯣꯏ ꯃꯥ." ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯗꯤ ꯑꯗꯨꯃꯛ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯊꯔꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯏꯡꯕꯤ, ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥꯅꯦ ꯃꯊా ꯁꯥꯏꯗ ꯇꯧꯔꯤꯁꯦ." "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" "ꯅꯆꯟꯅꯨꯄꯤꯁꯦ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ." "ꯂꯨꯍꯣꯡꯕꯩ ꯃꯇꯥꯡꯒꯤꯗꯨꯔꯣ ꯏꯃꯥ?" "ꯃꯥꯅꯤ." "ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯅꯣ ꯏꯃꯥ?" "ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯒ ꯑꯃꯇ ꯍꯥꯏꯕ ꯅꯪꯗꯦ, ꯂꯨꯍꯣꯡꯕ ꯈꯛ ꯄꯟꯕꯗ ꯉꯥꯏ, ꯃꯆꯤꯟꯁꯤꯗꯅꯦ ꯉꯝꯃꯣꯏ ꯍꯥꯏꯕꯅ ꯍꯥꯟ." "ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤꯕꯁꯦ." "ꯑꯗꯨꯅꯤꯅꯦ, ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯆꯥꯔꯕꯅꯤꯅꯦ." "ꯑꯩ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯔꯒ ꯌꯦꯡꯒꯦ ꯏꯃꯥ." "ꯌꯦꯡꯉꯣꯏ ꯏꯃꯧ ꯏꯕꯦꯝꯃ, ꯅꯆꯟꯅꯨꯄꯤꯁꯦ ꯅꯪꯅ ꯌꯥꯅꯅꯕ ꯑꯃꯨꯛꯇ ꯊꯦꯝꯃꯨ꯫ ꯋꯥꯔꯤ ꯁꯥꯔꯒ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯕ ꯐꯠꯇꯦ, ꯃꯥꯅ ꯁꯨꯝ ꯉꯝꯂꯒ ꯆꯠꯈꯤꯕ ꯇꯥꯔꯦ." "ꯍꯣꯏ ꯃꯥ."
ꯑꯃꯨꯛꯇ ꯌꯥꯅꯅꯕ ꯇꯧꯀꯣ. ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯈꯤꯕꯖꯥꯠꯅꯣ? ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ. ꯍꯣꯏ ꯃꯥ, ꯑꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯈꯤꯒꯦ. ꯍꯣꯏ. ꯑꯌꯤꯡꯕꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯌꯤꯡꯕꯤ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯨꯝꯂꯨꯕ꯭ꯔꯣ? ꯍꯣꯏ ꯅꯝꯃ, ꯇꯨꯝꯅꯤꯡꯕꯗꯅ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ. ꯍꯩ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯅ ꯍꯦꯛꯂꯛꯄ ꯍꯩ ꯂꯩꯕꯅꯤ. ꯆꯥꯅꯤꯡꯗꯦꯗ ꯏꯅꯝꯃ. ꯑꯗꯣ ꯏꯅꯝꯃꯅꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯆꯪꯉꯛꯏꯅꯦ. ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯅꯝꯃ? ꯂꯨꯍꯣꯡꯕꯩ ꯃꯇꯥꯡꯒꯤꯔꯣ? ꯏꯃꯥꯅ ꯄꯟꯕꯗ ꯅꯪꯅ ꯌꯥꯗꯦ ꯍꯥꯏ. ꯑꯩꯅ ꯏꯃꯥꯗ ꯉꯝꯃꯣꯏ ꯍꯥꯏꯈꯤꯕꯅꯤ. ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ, ꯂꯨꯍꯣꯡꯕꯗ ꯍꯥꯏ. ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯍꯧꯗꯣꯔꯛꯏꯁꯦ ꯁꯤꯒ 6-7ꯂꯛꯇꯤ ꯁꯨꯔꯝꯃꯅꯤ. ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ? ꯀꯥꯏꯗꯒꯤꯅꯣꯗ ꯏꯅꯝꯃ, ꯂꯩꯇꯦ. ꯂꯩꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕꯗ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯒꯤ ꯄꯥꯝꯖꯗꯕ ꯀꯔꯤ ꯂꯩꯒꯦ ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯏꯅꯝꯃ, ꯅꯪꯅ ꯃꯔꯝ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯗꯣꯏꯅꯣ? ꯅꯪꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯃꯔꯝꯗꯣ ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯃꯥꯗ ꯍꯥꯏꯗꯣꯏꯅꯤ. ꯃꯔꯝꯕꯨ ꯆꯥꯔꯗꯤꯅꯦ, ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯏꯃꯥꯗ ꯏꯅꯝꯃꯅꯅꯦ ꯍꯧꯗꯣꯛꯍꯜꯂꯔꯣꯏ. ꯏꯅꯝꯃ, ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯏꯅꯝꯃ, ꯃꯅꯤꯡꯒꯤ ꯂꯥꯡꯂꯦꯟꯗꯣ ꯏꯅꯝꯃꯁꯨ ꯈꯪꯉꯝꯒꯅꯤ. ꯈꯪꯉꯤ, ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯔꯝꯃꯦ ꯍꯥꯏꯔꯤꯗꯨꯗꯤ. ꯏꯅꯝꯃꯗꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯕꯨꯗꯤ ꯄꯨꯜꯍꯧꯗ꯭ꯔꯦ ꯃꯥꯗꯣ. ꯏꯅꯝꯃ, ꯃꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯁꯦ ꯏꯅꯝꯃꯗꯤ ꯃꯨꯟꯅ ꯈꯪꯉꯝꯃꯣꯏ. ꯑꯌꯤꯡꯕꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ. ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯃꯥ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅꯤ. ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯈꯤ, ꯄꯨꯜꯂꯛꯈꯤ. ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯈꯤꯕꯅꯤ. ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯗꯨꯅ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ. ꯑꯗꯨꯁꯨ ꯃꯥꯒ ꯆꯍꯤ ꯀꯌꯥ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗ. ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯕꯨ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯤꯈꯤ. ꯂꯥꯡꯂꯦꯟꯁꯨ ꯈꯥꯡꯗꯨꯅ ꯂꯩꯈꯤ. ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯈꯥꯡꯕ ꯉꯝꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ. ꯊꯣꯏꯕꯤ, ꯃꯁꯤꯅꯁꯨ ꯂꯣꯏꯗꯦ ꯏꯅꯝꯃ. ꯂꯥꯡꯂꯦꯟꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯅꯣꯛꯅꯕꯤꯈꯤ. ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯅꯕꯤꯈꯤ. ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦ. ꯅꯨꯄꯤ ꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯣꯏꯅ ꯑꯃꯨꯛ ꯌꯦꯠꯄ ꯍꯧꯔꯛꯏ. ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯂꯥꯡꯂꯦꯟꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯏ. ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯣ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕꯅꯤ ꯏꯅꯝꯃ. ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯤ. ꯏꯅꯝꯃ, ꯑꯩ ꯂꯥꯡꯂꯦꯟꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯄꯦꯟꯈꯤꯗꯦ. ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯏꯃꯨꯡꯗꯣ. ꯃꯗꯨꯁꯨ ꯐꯠꯇꯦ, ꯂꯩꯀꯥꯏꯁꯨ ꯐꯠꯇꯦ. ꯃꯈꯣꯏ ꯏꯃꯨꯡꯁꯨ ꯋꯥꯈꯜ ꯇꯥꯕ ꯌꯥꯝꯅ ꯋꯥꯠꯂꯤ. ꯑꯗꯨꯅꯤ ꯏꯅꯝꯃ, ꯃꯁꯤꯒꯤꯔ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯦ? ꯍꯣꯏ ꯏꯅꯝꯃ, ꯃꯁꯤꯒꯤꯅꯤ. ꯑꯩ ꯅꯨꯄꯥ ꯑꯃꯠꯇꯗ ꯌꯨꯝ ꯄꯥꯜꯂꯣꯏ. ꯄꯥꯟꯁꯨ ꯄꯥꯅꯤꯡꯗꯦ. ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗꯣ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ. ꯑꯩ ꯌꯨꯝ パンꯗꯕꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ. ꯌꯨꯝ ꯄꯥꯅꯤꯡꯕ ꯐꯥꯎꯗꯦꯕ. ꯌꯦꯡꯉꯣꯏ ꯊꯣꯏꯕꯤ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯅꯝꯃꯅ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯂꯥꯡꯂꯦꯟꯒ ꯅꯪꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ, ꯅꯆꯤꯟ ꯅꯅꯥꯎ ꯑꯃꯒꯨꯝꯅ. ꯃꯥꯒꯤ ꯊꯧꯗꯣꯛ ꯅꯪꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯊꯃꯣꯏ ꯁꯣꯛꯏ, ꯊꯃꯣꯏ ꯀꯥꯏ ꯍꯥꯏꯕ ꯏꯅꯝꯃ ꯈꯪꯏ. ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯁꯨ ꯂꯣꯏꯅ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜ, ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯦ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕꯁꯨ ꯑꯐꯕꯗꯤ ꯅꯠꯇꯦ. ꯏꯅꯝꯃ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ. ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯟꯗꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ. ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯀꯤꯔꯕꯗꯤ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ. ꯂꯥꯡꯂꯦꯟꯒꯤ ꯊꯧꯗꯣꯛꯅ ꯅꯪꯅ ꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯐꯤꯔꯦꯞ ꯂꯧꯕꯗꯨꯗꯤ ꯄꯥꯡꯗꯕ ꯑꯃꯒꯤ ꯃꯁꯛꯅꯤ. ꯌꯦꯡꯉꯣꯏ, ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯕ ꯇꯝꯒꯗꯕ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ, ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯂꯝꯒꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯒꯗꯕꯅꯤ. ꯄꯨꯟꯁꯤꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯊꯣꯛꯀꯅꯤ, ꯑꯋꯥꯕ ꯑꯃꯠꯇ ꯊꯣꯛꯑꯣꯏ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯤ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯃꯥꯌꯣꯛꯅꯕꯗ ꯋꯥꯒꯗꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯧꯔꯤꯕꯅꯤ.
ꯃꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯀꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯐꯅ ꯋꯥꯔꯁꯨ ꯋꯥꯅ ꯊꯦꯡꯅꯕ ꯉꯝꯕꯗꯨꯅꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯐꯕ ꯃꯔꯝ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯃꯔꯝ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯏꯅꯝꯃ, ꯌꯦꯡꯉꯣꯏ, ꯅꯪꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯃꯇꯝꯗ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯪ ꯌꯥꯎꯔꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯌꯦꯡꯉꯤ ꯑꯏꯪꯕꯤ ꯃꯈꯥ ꯇꯥꯗꯨꯅ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯪꯅ ꯀꯤꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯦ꯫ ꯂꯥꯡꯂꯦꯟꯒꯨꯝꯅ ꯂꯣꯏꯅ ꯍꯦꯛ ꯊꯣꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯏꯅꯝꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯇ꯭ꯔꯅꯦ? ꯑꯩꯕꯨ ꯋꯥꯅ ꯂꯩꯕ꯭ꯔꯣ? ꯏꯅꯝꯃ, ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯣ ꯏꯅꯝꯃꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ꯫ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯈ꯭ꯔꯕ, ꯃꯇꯣꯝꯇꯁꯨ ꯄꯣꯛꯂꯤꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯪꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯨꯛ ꯐꯕ ꯇꯥꯟꯖꯥꯁꯦ ꯏꯅꯝꯃꯅ ꯃꯥꯡꯍꯟꯅꯤꯡꯗꯦꯅꯦ꯫ ꯃꯃꯥꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯡꯗ ꯏꯅꯝꯃꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯃꯥꯡꯍꯟꯈꯤꯕ ꯄꯥꯝꯃꯨꯏꯅꯦ ꯊꯣꯏꯕꯤ ꯅꯪꯕꯣ꯫ ꯏꯅꯝꯃ, ꯊꯣꯏꯕꯤ, ꯏꯅꯝꯃꯗꯤ ꯌꯥꯝꯅ ꯌꯥꯍꯟꯅꯤꯡꯉꯤꯕꯣ? ꯐꯔꯦ ꯏꯅꯝꯃ, ꯑꯩ ꯏꯅꯝꯃ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯜꯁꯤꯗꯤ꯫ ꯑꯩ ꯅꯪꯒꯤ ꯋꯥꯁꯦ ꯏꯃꯥꯗ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯏꯃꯥ ꯇꯥꯔꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕꯗ ꯂꯣꯏꯔꯅꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯏꯪꯕꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯅꯦꯝ ꯊꯔꯣꯅ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕꯣ ꯅꯪꯕꯣ? ꯍꯣꯏ ꯏꯃꯥ, ꯁꯥꯔꯝꯃꯤ꯫ ꯅꯆꯟꯅꯨꯄꯤꯗꯤ ꯀꯔꯤ ꯍꯥꯏꯍꯧꯔꯦ? ꯏꯃꯥ, ꯑꯩꯅ ꯋꯥꯈꯜ ꯇꯥꯅꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯐꯅꯌꯥꯝꯗꯤ ꯇꯥꯍꯧꯔꯕꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯧꯗꯣꯛꯇꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯈꯟꯕꯅꯤ ꯃꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯍꯧꯔꯕꯅꯤ꯫ ꯍꯩꯃꯥ, ꯑꯁꯦꯡꯕꯩꯔꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯦ ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯌꯥꯍꯧꯔꯕꯅꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ꯫ ꯑꯗꯨꯗꯤ ꯑꯩ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒꯅꯦ ꯃꯥꯡꯒꯣꯟ ꯀꯥꯔꯛꯅꯕ ꯍꯥꯏꯈ꯭ꯔꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯈꯤꯗꯧꯔꯕꯀꯣ? ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯗꯧꯔꯕ꯭ꯔꯥ? ꯊꯔꯣ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯑꯌꯤꯡꯕꯤꯅ꯫ ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯛꯏꯗꯨꯕꯣ? ꯌꯥꯗ꯭ꯔꯀꯥꯟꯗꯅ ꯌꯥꯗꯦ ꯌꯥꯅꯕ ꯊꯦꯝꯃꯨ ꯍꯥꯏ, ꯌꯥꯔꯒꯅ ꯑꯃꯨꯛ ꯀꯞꯄꯤ꯫ ꯅꯆꯟꯅꯨꯄꯤꯅ ꯆꯠꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯏꯃꯥꯅꯦ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯏꯕꯅꯤꯅꯦꯍꯦ꯫ ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯈꯤꯗꯕ ꯇꯥꯔꯦ, ꯇꯣꯛꯑꯣꯕ꯫ ꯊꯔꯣ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜꯁꯨ ꯀꯥꯅꯔꯦ꯫ ꯃꯥꯡꯒꯣꯜ ꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯊꯧꯕ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ, ꯂꯩꯀꯥꯏꯁꯤꯗ ꯍꯧꯃꯤꯟꯅꯔꯛꯄꯁꯤꯡꯗꯤ ꯀꯨꯏꯔꯦ꯫ ꯅꯨꯄꯤ ꯊꯤꯅꯗꯅ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅꯈꯤꯕ꯫ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯉꯥꯏꯍꯧꯔꯤꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯍꯣꯡꯈ꯭ꯔꯗꯕꯅꯤ꯫ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤ꯫ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ꯫ ꯅꯪꯒꯤꯁꯨ ꯍꯣꯡꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯣ, ꯍꯣꯡꯕꯗ ꯅꯨꯄꯤ ꯑꯃꯗꯤ ꯆꯪꯉꯤꯗꯅ꯫ ꯑꯁ, ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯀꯥꯏꯅ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯁꯣꯔꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯗꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯨꯅꯨ꯫ ꯑꯣ, ꯑꯗꯣ ꯇꯝꯕꯗꯣ ꯁꯤꯟꯕꯤꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕꯅꯦ꯫ ꯁꯤꯟꯕꯤꯕ ꯌꯥꯎꯗꯗꯅ ꯃꯌꯨꯝ パンꯕ ꯈꯪꯗꯕ ꯄꯥꯈꯪ ꯁꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯅꯈꯣꯏꯒꯤꯗꯤ ꯅꯈꯣꯏ ꯏꯃꯥꯅ ꯊꯤꯕ ꯍꯨꯝꯕ ꯌꯥꯝ ꯀꯜꯂꯤꯗꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯗꯨꯁꯨ ꯅꯠꯇꯦ, ꯆꯨꯝꯗ꯭ꯔꯤꯡꯅꯤꯗꯣ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ? ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯥꯗ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯊꯤꯍꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯅꯦꯕ꯫ ꯃꯗꯨꯃꯅ ꯅꯪ ꯁꯣꯏꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯃꯁꯤꯗꯤꯕ꯫ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯒ ꯀꯩꯀꯩ ꯍꯥꯏꯅꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗꯁꯨ ꯇꯝꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯇꯝꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯃꯥꯡꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯥ, ꯀꯩꯅꯣ ꯅꯪ ꯃꯜꯂꯤꯗꯨꯕꯣ? ꯁꯧꯒ꯭ꯔꯤꯅꯦ ꯇꯥ ꯄꯥꯔꯤ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯍꯥꯏꯔꯅꯤ ꯅꯪꯕꯣ? ꯍꯣꯏ ꯇꯥ ꯄꯥꯔꯤ, ꯑꯗꯨꯒ ꯕꯣꯔꯥ ꯑꯃꯒ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯃꯣꯔꯣꯛ ꯑꯃꯒ ꯐꯖꯅ ꯃꯦꯠꯂꯨ꯫
ꯃꯦꯠꯇꯣꯏꯅꯦ ꯇꯥ ꯄꯥꯔꯤ ꯍꯥꯎꯔꯅꯤꯍꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯦ ꯇꯥ ꯄꯥꯔꯤꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯣꯏ ꯇꯥ ꯄꯥꯔꯤ ꯄꯥꯔꯤꯗꯣ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯄꯥꯔꯤ ꯆꯠꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯍꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯤꯒ ꯃꯃꯥꯒꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯊꯧꯕꯁꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯇꯥꯔꯝꯃꯤ ꯂꯥꯏꯖꯅ ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯃꯥ ꯍꯥꯏꯕꯕꯨ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯦ ꯍꯟꯗꯛꯀꯤ ꯄꯥꯡꯈꯠꯂꯛꯄ ꯁꯤꯗ ꯇꯥꯔꯦ ꯃꯈꯣꯏꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟꯗꯣ ꯌꯥꯝꯅ ꯐꯩ ꯂꯩꯕꯥꯛ ꯃꯆꯥ ꯌꯥꯝꯅ ꯇꯥꯏꯅꯤꯍꯦ ꯑꯗꯣ ꯏꯃꯥ ꯏꯅꯝꯃꯗꯣ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯍꯧꯒꯦ ꯏꯁ ꯃꯁꯛꯀꯤ ꯋꯥꯗꯤꯅꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯍꯦ ꯅꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯒꯗꯤ ꯂꯩꯍꯧꯔꯤ ꯑꯁꯦꯡꯕ ꯎꯕꯗꯅꯅꯦ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯁꯦꯡꯕꯅꯤꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯃꯧꯗꯧꯅ ꯐꯖꯕꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏꯕꯣ ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯉꯧꯔꯤꯕ ꯃꯤꯒꯁꯦ ꯋꯥꯡꯉꯗꯅ ꯃꯁꯝꯗꯨꯅ ꯁꯥꯡꯉꯒ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯔꯒ ꯏꯪ ꯍꯦꯛ ꯂꯥꯎꯏꯗ ꯔꯥꯁꯤ ꯂꯩꯅ ꯐꯖꯩꯕꯣ ꯑꯁ ꯌꯥꯝ ꯐꯖꯔꯝꯒꯅꯤꯕꯣ ꯑꯗꯨꯗꯤ ꯏꯃꯥ ꯐꯖꯩ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯏꯃꯥꯒꯤ ꯃꯥꯏꯁꯦ ꯊꯥꯡꯀꯠꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯏꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯏꯃꯧ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯌꯦꯡꯅꯕꯗꯗꯤ ꯀꯅꯥꯅ ꯍꯦꯟꯒꯦ ꯐꯕ ꯑꯃꯃꯝꯅꯤ ꯍꯥꯏꯕꯗꯨꯅꯤ ꯅꯈꯣꯏ ꯇꯥꯆꯧꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯀꯩꯅꯣꯅꯦꯍꯦ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯊꯥꯒꯠꯂꯤꯕ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯣ ꯈꯪꯖꯔꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯊꯧꯕꯁꯨ ꯃꯣꯃꯣꯟ ꯇꯧꯖꯔꯝꯃꯤ ꯇꯣꯝꯕꯤꯅ ꯏꯃꯥ ꯐꯤꯔꯣꯟꯒꯥꯁꯦ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕꯤꯒ ꯊꯧꯕꯒꯁꯨ ꯂꯨꯍꯣꯡꯂꯦ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯔꯒꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯊꯣꯏꯕꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯧꯕꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯊꯥꯗꯕꯨ ꯆꯥꯛ ꯄꯨꯛ ꯊꯟꯕꯤꯔꯕ ꯊꯜꯂꯦꯗ ꯄꯨꯛꯄꯨꯗꯤ ꯑꯗꯨꯛ ꯌꯥꯝ ꯆꯥꯔꯤꯗꯨꯗꯤ ꯍꯥꯊꯨ ꯆꯥꯕꯗꯨꯗ ꯊꯜꯂꯝꯒꯗꯕ ꯃꯥꯟꯗꯕ ꯊꯜꯂꯤꯗ ꯃꯄꯥꯟꯗ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨꯗ ꯀꯨꯏꯊꯅ ꯆꯥꯔꯒ ꯂꯩꯕꯗꯣ ꯇꯟ ꯇꯧꯕꯅꯤ ꯑꯗꯣ ꯏꯟꯖꯥꯡꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏꯕꯣ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯩꯒꯤ ꯊꯣꯏꯕꯤꯒ ꯈꯨꯠꯅ ꯊꯣꯡꯕꯒꯕꯨ ꯍꯥꯎꯇꯦꯅ ꯍꯥꯏꯕ꯭ꯔꯅꯦ ꯌꯥꯝ ꯍꯥꯎꯏ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯏꯟꯖꯥꯡꯁꯦ ꯆꯥꯔꯛꯈꯤꯗ꯭ꯔꯤ ꯏꯁꯤꯁ ꯍꯥꯏꯖꯜꯂꯦ ꯃꯈꯣꯏ ꯇꯥꯗꯁꯨ ꯍꯩꯃꯥ ꯍꯥꯏꯖꯟꯕꯩ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯈꯨꯍꯩ ꯑꯃ ꯊꯥꯖꯗ꯭ꯔꯒ ꯏꯃꯥꯅꯁꯨ ꯍꯥꯏꯔꯤꯗꯨꯗꯤ ꯏꯃꯥꯅꯕꯨꯗꯤ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯩ ꯂꯩꯔꯨꯒꯦ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯌꯨꯗꯅ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯦ ꯏꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯑꯣ ꯅꯪꯒꯤ ꯍꯥꯏꯔꯣ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯏꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯐꯔꯦ ꯆꯞ ꯃꯥꯟꯅꯔꯗꯤ ꯉꯥꯗꯣ ꯂꯩꯔꯛꯑꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯏꯆꯟ ꯊꯣꯏꯕꯤ ꯍꯣꯏꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯂꯩꯔꯝꯒꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯊꯧꯕ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯅ ꯄꯣꯛꯐꯝꯂꯣꯝꯗ ꯊꯣꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯊꯦꯡꯅꯗꯨꯅ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ ꯃꯥꯅꯦ ꯏꯆꯦ ꯈꯪꯕꯤꯗ꯭ꯔꯕꯣ ꯅꯪꯗꯤ ꯃꯄꯥꯟꯒ ꯄꯥꯅ ꯊꯣꯛꯇꯕꯒꯤꯔ ꯎꯗꯕ ꯀꯨꯏꯔꯦꯅꯦꯍꯦ ꯊꯣꯛꯄꯗꯤ ꯊꯣꯛꯏꯗ ꯏꯆꯦꯒ ꯊꯦꯡꯅꯗꯕꯒꯤꯅꯤ ꯊꯦꯡꯅꯗꯕꯒꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯎꯗ꯭ꯔꯤꯕꯁꯦ ꯃꯥꯅꯤ ꯏꯆꯦ ꯃꯧ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤꯔ ꯈꯪꯗꯦ ꯅꯪꯗꯤ ꯅꯁꯛꯄꯨ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯅꯦ ꯑꯗꯨꯒꯤꯔ ꯈꯪꯗꯦꯗ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯃꯤ ꯑꯇꯩꯅꯁꯨ ꯂꯣꯏꯅ ꯍꯥꯏꯌꯦ ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯌꯥꯝꯅ ꯄꯥꯟꯊꯣꯛꯑꯦ ꯏꯃꯧ ꯅꯨꯄꯤꯅꯅꯦ ꯑꯍꯥꯎꯕ ꯄꯤꯖꯕ ꯑꯗꯨꯅꯅꯤ ꯏꯆꯦ ꯍꯥꯏ ꯃꯧ ꯍꯥꯏꯔꯒ ꯉꯥꯏꯈꯣꯅꯤꯍꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯤꯍꯦ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯩꯅ ꯊꯤꯕ ꯏꯃꯧꯅꯤꯗꯅ ꯏꯈꯨꯠ ꯆꯥꯕ ꯏꯃꯧꯅꯤ ꯍꯥꯏꯒꯨꯝꯕꯗꯅ ꯌꯥꯝꯅ ꯐꯖꯩ ꯃꯧ ꯈꯟꯕ ꯌꯥꯝꯅ ꯍꯩꯅꯦ ꯇꯣꯝꯕꯤꯅ ꯏꯆꯦꯁꯤꯃ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯧꯅ ꯍꯦꯟꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯀꯩꯁꯨ ꯊꯤꯗꯕꯅꯤꯗ ꯏꯆꯦ ꯊꯤꯗꯦ ꯑꯗꯣ ꯃꯧꯅ ꯈꯤꯇꯪ ꯍꯦꯟꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯅ ꯆꯨꯝꯃꯤ ꯌꯦꯡꯉꯣꯏ ꯇꯣꯝꯕꯤ
ꯃꯧꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ. ꯍꯣꯏ ꯏꯆꯦ, ꯅꯨꯡꯁꯤꯅꯅ ꯂꯩꯗꯣꯏꯅꯤ. ꯑꯗꯨꯅꯤ. ꯑꯗꯣ ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯂꯩꯌꯦ ꯏꯆꯦ. ꯑꯣ, ꯃꯥꯗꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯃꯥꯁꯨ ꯃꯇꯝ ꯆꯥꯔꯛꯑꯃꯅꯤꯅꯦ. ꯃꯥꯕꯨꯗꯤ ꯏꯆꯦ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯍꯟꯕ ꯌꯥꯔꯤꯗ. ꯑꯣ. ꯑꯗꯣ ꯏꯆꯦ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯑꯩꯅꯦ ꯑꯁꯤꯕꯨꯛꯇ ꯆꯪꯉꯨꯈꯤꯒꯦ. ꯍꯣꯏ. ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ. ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯊꯧꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯑꯩꯅ ꯃꯄꯥꯟꯗ ꯀꯧꯕ ꯇꯥꯗꯦꯅ ꯍꯥꯏꯔꯤꯁꯤꯗꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯦ. ꯍꯩꯃꯥ, ꯃꯈꯣꯏ ꯇꯥꯗ ꯍꯜꯂꯛꯑꯦꯗꯅ? ꯍꯜꯂꯛꯏ. ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯒ ꯈꯣꯡ ꯈꯨꯠ ꯍꯥꯝꯃꯒ ꯆꯪꯉꯛꯏꯁꯤꯅꯦ. ꯁꯦ, ꯉꯥ ꯍꯥꯏꯕꯗꯣ ꯑꯩꯅꯅꯦ ꯁꯦꯝꯁꯨ ꯁꯦꯝꯍꯜꯂꯛꯑꯕꯅꯦ. ꯐꯖꯅ ꯊꯣꯡꯉꯒꯦ. ꯀꯩꯅꯣ, ꯆꯥꯛꯁꯦ ꯅꯇꯣꯝꯇ ꯊꯣꯡꯉꯤꯔꯣ? ꯀꯩꯗꯧꯔꯒꯦ? ꯏꯃꯥꯒ ꯑꯩꯈꯣꯏ ꯂꯥꯏꯖꯒꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯑꯝꯒꯅꯤꯌꯦ. ꯈꯔ ꯁꯣꯛꯑꯕꯗꯤ ꯌꯥꯔꯦ. ꯆꯥꯛꯁꯦ ꯊꯣꯡꯃꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯦ. ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯆꯥꯛ ꯊꯣꯡꯕꯕꯨ ꯃꯤ 2 ꯆꯪꯕ꯭ꯔꯣ? ꯆꯪꯗ꯭ꯔꯁꯨ ꯁꯦꯝꯕ ꯁꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ. ꯑꯩꯅ ꯌꯥꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯂꯥꯏꯖ ꯆꯪꯉꯛꯑꯕꯅꯤ. ꯑꯗꯒꯤ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯈ꯭ꯔꯦ. ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯍꯥꯏꯔꯤꯕ? ꯀꯩꯅꯣ ꯍꯩꯄꯥ ꯁꯥꯕ ꯍꯥꯏꯕꯣ? ꯀꯣꯛ ꯊꯣꯡꯃꯤꯟꯅꯕ ꯌꯥꯕꯗꯨꯕꯨ ꯅꯇꯣꯝꯇ ꯋꯥꯅꯅꯕ? ꯑꯁ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯆꯦꯁꯦ, ꯉꯥꯗꯣ ꯑꯩ ꯊꯣꯡꯕꯤꯔꯛꯑꯒꯦ. ꯀꯩꯒꯤꯅꯣ? ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ. ꯌꯥꯔꯣꯏꯕ, ꯑꯩ ꯊꯣꯡꯒꯦ. ꯍꯩꯃꯥ, ꯅꯪ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯊꯣꯏꯕꯤ. ꯃꯈꯣꯏ ꯇꯥꯗ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯨꯆꯣ, ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯑꯒ. ꯑꯩꯗꯤꯅꯦ ꯑꯥꯗ ꯋꯥꯔꯁꯨ ꯁꯤꯗ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯎꯔꯕ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯕ, ꯂꯣꯏꯅ ꯄꯨꯡꯀꯥꯎ ꯀꯥꯎꯋꯦ ꯑꯋꯥꯕꯒꯗꯣ. ꯑꯁ, ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯒꯤ ꯋꯥꯅꯤꯅꯦ. ꯅꯨꯡꯁꯤꯌꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦꯕ. ꯌꯥꯔꯣꯏ, ꯑꯩ ꯊꯣꯡꯒꯦ. ꯌꯥꯔꯤꯁꯦ, ꯑꯗꯨꯗꯤ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯁꯦ. ꯃꯗꯨꯅ ꯐꯔꯅꯤ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯣꯛꯇꯨꯅ ꯆꯥꯛꯇꯣ ꯊꯣꯡꯃꯤꯟꯅꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯒ ꯊꯧꯕꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯆꯠꯂꯝꯃꯤ. ꯆꯥꯛꯀ ꯆꯥꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕ ꯂꯥꯡꯂꯝꯃꯤ. ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯃꯥ ꯃꯅꯝꯃ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯔꯣꯅ, ꯏꯕꯨꯡꯉꯣꯗꯤ? ꯅꯆꯥꯅꯨꯄꯥꯒ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯦ ꯏꯃꯥ. ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯈꯨꯝꯂꯛꯄꯅꯤ. ꯊꯔꯣꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯃꯥꯜꯂꯦꯗ, ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯊꯣꯛꯑꯦꯕꯣ. ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯕ. ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯏꯃꯥ. ꯑꯗꯣ ꯊꯣꯏꯕꯤ, ꯏꯅꯝꯃ, ꯅꯅꯦꯝꯄꯣꯛ ꯑꯗꯒꯤ ꯅꯆꯟꯅꯨꯄꯤ ꯂꯣꯏꯅ ꯐꯕ ꯅꯠꯇ꯭ꯔꯣ? ꯏꯅꯦꯝꯄꯣꯛꯁꯨ ꯌꯥꯝ ꯐꯩꯌꯦ ꯏꯅꯝꯃ. ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯂꯩꯀꯥꯏꯗꯅꯦ ꯑꯩ ꯊꯥꯒꯠꯄꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯖꯁꯨ ꯌꯥꯝ ꯐꯩ. ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯏꯇꯣꯝꯇꯅ ꯇꯧꯍꯟꯗꯦ. ꯏꯃꯥꯒ ꯂꯥꯏꯖꯒꯅ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯑꯗꯨم ꯄꯥꯡꯕ. ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ. ꯑꯩꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏꯅ ꯇꯧꯕ ꯑꯗꯨꯅ ꯍꯦꯜꯂꯝꯒꯅꯤ. ꯏꯅꯦꯝꯄꯣꯛꯅꯁꯨ ꯑꯩꯕꯨ ꯍꯦꯛ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ. ꯊꯧꯕꯅꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ. ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯍꯟꯗꯦ. ꯑꯩꯅ ꯁꯤꯃ ꯄꯥꯝꯃꯤ, ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯨꯕꯗ ꯄꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ. ꯑꯩꯅ ꯍꯥꯏꯕꯅ ꯈꯤꯇꯪ, ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯉꯤ. ꯑꯌꯥꯝꯕꯅ ꯑꯩꯕు ꯋꯥꯍꯟꯗꯅꯕ ꯍꯣꯠꯅꯕ. ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯈꯣꯟ ꯀꯟꯅ ꯆꯩꯗꯦ. ꯅꯨꯡꯁꯤꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯤꯕ. ꯑꯩꯅ ꯏꯁꯥ khitang ꯅꯨꯡꯉꯥꯏꯇꯕꯗ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯋꯥꯖꯩ. ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ. ꯅꯣꯡꯃꯇꯁꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯌꯥꯎꯗꯦ. ꯑꯗꯨꯅꯦ ꯃꯄꯨꯔꯣꯏꯕ ꯑꯐꯕ, ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯍꯥꯏꯔꯤꯕꯁꯦ. ꯏꯆꯜꯗꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ. ꯏꯅꯝꯃ, ꯏꯆꯥꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ. ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯎꯔꯒ ꯏꯃꯥ ꯄꯦꯜꯂꯦ. ꯏꯆꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯨ. ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯏꯃꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯤ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯍꯥꯏꯕꯗꯣ ꯇꯥꯕꯗ. ꯏꯃꯥ, ꯃꯁꯤ ꯄꯨꯝꯕ ꯏꯃꯥ ꯑꯃꯗꯤ ꯏꯅꯝꯃꯒꯤ ꯃꯄꯥꯜꯗꯒꯤꯅꯤ. ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯆꯍꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯦꯝꯇꯣꯟꯕꯤꯒꯤ ꯃꯐꯝꯗ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯂꯦ꯫ ꯇꯣꯝꯕꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯅꯦꯝꯒꯤ ꯑꯍꯣꯡꯕ ꯑꯁꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯌꯥꯝꯅ ꯏꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯁꯤ ꯊꯣꯏꯕꯤꯅ ꯃꯆꯥ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯍꯤ ಲಾಂಬ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯇꯣꯝꯕꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯄꯨꯟꯁꯤꯁꯦ ꯐꯅ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯗꯒ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤꯒꯤ ꯃꯧꯁꯤꯒꯤ ꯃꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗ꯫ ꯍꯥꯟꯅ ꯎꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯥꯔꯦ, ꯄꯨꯡꯈꯥ ꯈꯥꯔꯦ, ꯄꯦꯜꯂꯦ ꯑꯣꯛꯑꯦ꯫ ꯃꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯁꯨꯔꯨ ꯁꯤꯗ ꯅꯩꯗꯨꯅ ꯂꯩꯅꯦ꯫ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯕꯅ, ꯏꯀꯥꯏꯕꯅ ꯃꯔꯣꯟ ꯑꯃ ꯈꯪꯗ꯭ꯔꯤꯕ꯫ ꯑꯩ ꯑꯣꯏꯔꯕꯗꯤꯅꯦ, ꯏꯀꯥꯏꯗꯅ ꯅꯍꯥꯟꯅ ꯆꯠꯆꯈ꯭ꯔꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯗꯅ ꯑꯗꯨꯝ ꯂꯩꯕ꯫ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯈꯪꯅꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯈꯪꯖꯤꯟꯅꯗꯕꯁꯨ ꯌꯥꯝꯅ ꯍꯩ꯫ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯕꯁꯨ ꯆꯟꯅꯐꯝ ꯈꯪꯗꯕꯤ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ꯫ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯧ ꯑꯣꯏꯅ ꯊꯤꯖꯔꯝꯂꯕꯗꯤꯅꯦ ꯐꯒꯗꯕꯅꯤ꯫ ꯃꯃꯥꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯂꯥꯏꯖ ꯃꯪꯒꯣꯟꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯕꯗ ꯎꯏ꯫ ꯂꯥꯏꯖꯅ, ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯅ ꯆꯪꯉꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯡꯁꯨ ꯂꯦꯡꯈ꯭ꯔꯦ, ꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯕ ꯇꯥꯅꯤꯡꯗꯕꯅ꯫ ꯇꯣꯝꯕꯤꯁꯨ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯩ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯑꯦ꯫ ꯅꯪꯉꯣꯟꯗꯅꯤꯅꯦ, ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯅꯪꯅ ꯊꯕꯛ ꯑꯗꯨ ꯌꯥꯝ ꯐꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯏꯃꯥ? ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯃ ꯂꯩꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯏꯃꯥ? ꯅꯠꯇꯦ, ꯋꯥꯏꯗꯣ ꯃꯥꯅ ꯁꯤꯠꯄ ꯀꯩꯗꯧꯒꯦ? ꯊꯕꯛꯁꯤꯡꯁꯦ ꯇꯧꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯑꯁ ꯏꯃꯥ! ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯊꯣꯔꯛꯇꯨꯅ, ꯂꯥꯏꯖꯥ, ꯁꯨꯝꯆꯤꯠꯇꯣ ꯄꯤꯔꯛꯑꯣ, ꯏꯅꯝꯃ ꯁꯤꯠꯂꯒꯦ꯫ ꯌꯥꯅꯤ ꯏꯅꯝꯃ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ꯫ ꯌꯥꯔꯦꯁꯦ, ꯏꯅꯝꯃ ꯇꯧꯔꯒꯦ꯫ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯈꯪꯗꯦꯅꯦ ꯍꯥ? ꯉꯥꯡꯂꯕꯗꯤ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯁꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ꯫ ꯏꯃꯥ, ꯍꯩ, ꯅꯪ ꯌꯥꯎꯔꯛꯀꯅꯨ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯥꯒ ꯃꯥꯟꯅꯕ ꯇꯟꯕꯅ ꯋꯥꯏꯗꯨ ꯊꯣꯏꯕꯤꯅ ꯁꯤꯠꯍꯧꯔꯦ꯫ ꯇꯣꯝꯕꯤꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ, ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯅꯁꯥꯅ ꯈꯪꯅ ꯍꯥꯏꯅꯗꯕꯤꯗ ꯇꯧꯅꯦ꯫ ꯏꯆꯥꯅꯨꯄꯤꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯉꯝꯅꯅꯕ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ, ꯈꯪꯉꯕ? ꯑꯩꯈꯣꯏꯅ ꯈꯔ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕꯝ ꯌꯥꯎꯔꯤꯅꯦ ꯍꯥ? ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧ ꯆꯞ ꯆꯥꯅ ꯇꯧ, ꯈꯪꯉꯕ? ꯇꯣꯝꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯅꯆꯤꯟꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯅꯪ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤꯁꯨ ꯇꯞꯅ, ꯍꯣꯏ ꯃꯥ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯋꯥꯏ ꯁꯤꯠꯄ ꯑꯗꯨ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯩꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯏꯃꯨꯡꯗꯅ ꯂꯥꯏꯖꯅ, ꯏꯅꯝꯃ, ꯀꯩ ꯍꯥꯏꯒꯦ? ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯏꯅꯝꯃ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ? ꯏꯅꯝꯃ ꯀꯩꯁꯨ ꯈꯟꯗꯦꯗ ꯂꯥꯏꯖ꯫ ꯂꯥꯏꯖꯁꯨ ꯃꯗꯃꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝꯒꯤ ꯃꯑꯣꯡꯁꯤꯗ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯋꯥ ꯉꯥꯡꯊꯣꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕꯅ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯦ, ꯊꯤꯔꯛꯑꯒꯦ꯫ ꯏꯆꯟꯇꯣꯝꯕꯤ, ꯅꯪꯅ ꯃꯣꯔꯣꯛꯁꯦ ꯃꯦꯠꯁꯤꯜꯂꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯇꯥꯆꯧꯅꯅꯦ ꯏꯁꯤꯡꯁꯦ ꯀꯟꯕꯤꯔꯛꯑꯒꯦ꯫ ꯍꯣꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯥ, ꯏꯃꯥ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯁꯤꯗꯩꯁꯤ ꯊꯛꯑꯣ ꯏꯃꯥ꯫ ꯇꯣꯝꯕꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯏ꯫ ꯊꯧꯕꯅ, ꯏꯃꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯀꯩꯅꯣ, ꯏꯃꯥꯕꯨ ꯉꯁꯥꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯉꯁꯥꯏ ꯂꯥꯝꯃꯤꯀꯥꯟꯗ ꯆꯥꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯕ, ꯑꯗꯨꯒꯤꯅꯤ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕꯗ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤꯗ꯫ ꯃꯗꯨꯒꯤꯅꯦ ꯅꯣꯏꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯄꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥ ꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯋꯥꯗꯤ ꯉꯥꯡꯅꯗꯦ꯫ ꯃꯅꯦꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯣꯏꯕꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯅꯤ ꯊꯣꯏꯕꯤꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯇꯨꯝꯂꯝꯗ꯭ꯔꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ ꯇꯞꯅ, ꯊꯕꯛ ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯂꯣꯏꯔꯦ꯫ ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ? ꯏꯃꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯏꯃꯥꯗ ꯐꯥꯎꯔꯤꯕꯁꯤꯃꯛ ꯐꯥꯎꯐꯝ ꯊꯣꯛꯄꯅꯤ꯫
ꯏꯃꯥꯗ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯇꯥꯗꯒꯤ ꯃꯐꯝꯗꯁꯨ ꯐꯥꯎꯔꯝꯒꯅꯤ꯫ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪ ꯍꯥꯏꯗꯣ? ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦ, ꯄꯣꯊꯥꯔꯒꯦ꯫ ꯃꯈꯣꯏꯇꯥꯗꯁꯨ ꯄꯣꯊꯥꯕꯤꯔꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯇꯨꯝꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯊꯧꯕ ꯇꯞꯅ꯫ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯊꯧꯕꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯅ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯗꯤ ꯂꯩꯔꯝꯗꯕꯅ ꯃꯅꯝꯃ ꯑꯌꯤꯡꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯏꯅꯝꯃ, ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯅꯪꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯣ ꯏꯅꯝꯃꯗ ꯍꯥꯏ꯫ ꯑꯐ ꯐꯠꯇ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯇꯥꯟꯅꯁꯤ." "ꯏꯅꯝꯃ, ꯑꯩ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯕꯤ, ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯒ ꯂꯩꯔꯁꯤꯔ ꯈꯪꯗꯦ꯫ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯩ." ꯊꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤ꯫ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯗꯨꯅ, "ꯑꯩꯅ ꯍꯜꯂꯛꯑꯒ ꯂꯩꯔꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯏꯃꯥ ꯑꯃꯗꯤ ꯇꯥꯆꯧ, ꯏꯅꯝꯃꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛꯁꯨ ꯇꯧꯅꯤꯡꯗꯦ꯫ ꯌꯨꯝꯗꯨꯗ ꯑꯩꯅ ꯂꯩꯕꯗ ꯑꯩꯁꯦ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯐꯥꯎꯏ꯫ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯂꯩꯁꯤꯟꯕꯒꯨꯝꯅ ꯇꯧꯏ꯫ ꯊꯣꯏꯕꯤ, ꯏꯅꯦꯝꯄꯣꯛꯇꯣ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯏꯅꯝꯃ, ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ꯫ ꯏꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯂꯤꯕ, ꯂꯩꯀꯥꯏꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯁꯨꯝꯅ ꯏꯃꯥꯅ ꯍꯣꯡꯂꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗꯁꯨ ꯁꯨꯡꯃꯪ ꯃꯪꯂꯨꯗꯕꯅꯤ, ꯁꯨꯛꯊꯥꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ꯫ ꯍꯥꯟꯅꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯈꯪꯉꯤ ꯏꯃꯥꯒꯤ ꯃꯒꯨꯜꯗꯣ꯫ ꯅꯄꯨꯔꯣꯏꯕꯒ ꯅꯆꯟꯅꯨꯄꯤꯒꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ?" "ꯍꯣꯏ ꯏꯅꯝꯃ, ꯃꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯆꯞ ꯃꯥꯟꯅꯩ꯫ ꯅꯃꯥꯅ ꯇꯧꯔꯤꯗꯨꯕꯨꯗꯤꯅꯦ, ꯊꯧꯕꯗꯣ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯣ?" "ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯅꯝꯃ, ꯇꯥꯁꯤꯟꯅꯔꯨꯅꯨ ꯁꯤꯅꯤ꯫ ꯁꯨꯝ ꯉꯥꯡꯉꯒꯕꯨ ꯀꯃꯥꯏꯅ ꯇꯥꯁꯤꯟꯅꯔꯣꯏꯗꯣꯏꯅꯣ? ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯕ ꯃꯥꯜꯂꯦ ꯏꯅꯝꯃ꯫ ꯑꯗꯨꯕꯨꯕ ꯏꯅꯦꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯗꯅ꯫ ꯆꯍꯤ 3ꯃꯨꯛꯇ ꯉꯥꯏꯔꯤ ꯂꯨꯍꯣꯡꯕꯁꯤ, ꯆꯍꯤ ꯈꯔ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯅ꯫ ꯊꯦꯡꯅ ꯌꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯤ ꯏꯅꯝꯃꯁꯨ ꯌꯥꯝ ꯌꯥꯅꯤꯡꯗꯦ꯫ ꯅꯨꯄꯤꯕꯨ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯉꯥꯡ ꯌꯥꯎꯔꯒꯅ ꯂꯩꯌꯨ ꯍꯥꯏꯕ, ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯒꯅ ꯑꯣꯠꯄ ꯅꯩꯕ, ꯀꯩꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯊꯅ ꯍꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯁꯦꯟꯇꯅ꯫ ꯑꯗꯨꯅꯤ ꯏꯅꯝꯃ, ꯏꯆꯥ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯌꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯏꯆꯥ ꯌꯥꯎꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕꯁꯦ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯎꯕꯤꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯊꯣꯏꯕꯤ, ꯏꯅꯝꯃ, ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯂꯣꯏꯔꯦ꯫ ꯇꯥꯕ ꯉꯝꯕ ꯅꯠꯇꯦ, ꯃꯤꯑꯣꯏꯕ ꯑꯃꯗ ꯉꯥꯡꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯠꯇꯦ꯫ ꯑꯩ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ, ꯑꯩꯅ ꯏꯆꯥ ꯌꯥꯎꯗꯕꯒꯤꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯃꯠꯇ ꯇꯝꯗꯦ꯫ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯅ ꯈꯪꯁꯤꯟꯅꯗꯅ ꯎꯁꯤꯟꯅꯗꯅ ꯈꯠꯅꯗꯅꯕ, ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯈꯪꯁꯤꯟꯅꯗ꯭ꯔꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯃꯉꯣꯟꯗ ꯇꯝꯂꯨꯔꯦ꯫ ꯏꯃꯥꯅ ꯇꯧꯔꯛꯀꯗꯕ ꯃꯑꯣꯡ ꯃꯌꯥꯝꯗꯣ ꯑꯩ ꯃꯤꯠꯁꯤꯗ ꯎꯏ꯫ ꯑꯩꯁꯦ ꯑꯃꯨꯛ ꯄꯥꯎ ꯇꯝꯕꯤ ꯐꯠꯇꯕꯤꯅꯦ ꯇꯥꯗꯣꯏꯁꯦ꯫ ꯊꯣꯏꯕꯤ, ꯏꯅꯝꯃ, ꯑꯩꯅ ꯄꯨꯛ ꯐꯠꯇꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯕꯁꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯐꯠꯃꯟꯗꯦꯅꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ, ꯏꯅꯝꯃꯁꯨ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯏꯔꯦ ꯏꯅꯝꯃ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯐꯝ ꯈꯪꯗꯕ꯫ ꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅꯤꯅ ꯈꯔ ꯐꯩ꯫ ꯃꯥꯅ ꯌꯨꯝꯗ ꯂꯩꯕ ꯅꯨꯃꯤꯠꯇ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠꯁꯨ ꯈꯔ ꯐꯩ꯫ ꯑꯇꯩ ꯃꯇꯝꯗꯗꯤꯅꯦ, ꯏꯃꯥꯅ ꯑꯣꯠꯄꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯤꯠꯁꯦ ꯎꯏꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡ ꯆꯩꯗꯨꯅ ꯂꯩ꯫ ꯑꯁꯣꯏꯕ ꯊꯤꯗꯨꯅ, ꯑꯁꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯁꯣꯏꯕ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯟꯒꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯗꯅ ꯌꯨꯝꯁꯤꯗ ꯂꯩꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯔ ꯍꯥꯏ꯫ ꯑꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯍꯟꯖꯈ꯭ꯔꯅꯤ, ꯁꯨꯃꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯕꯨ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦ ꯏꯅꯝꯃ, ꯑꯩꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯅ ꯑꯃꯨꯛ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤꯗꯅ
matam leitabasu nate khangdri ayingbi tapna thoibi nangna hojik tawba pamlibase karino inamada sengna hayo inama aisu kari haigadabano kari tawgadabano khangde yengoi matam kharadi yengkisi thawbanasu thoidongna akaiba thabak tawbana chibanina masune mabu hek pokliba mamani aduna makha thaba angangda ngang chaiba dawna tawruba yaba nate yamna lukraba wakhal tadaba ngangnaba waba ahal haibase wakraba zan ngangna saknaba yaba nate mabu inthokpa manba wa hek hairubada mana machanu pada tawgadabado thawbasu puba thangba ngamgadaba nate matha aroibi sadoini haujiksune ma tumina di leiramoi matha soidana sarongani imungduda honglakliba mawongduda aduni inama ai horen imala agasu wari sage tanagi nangita chawgasu hoinama aduba hojikidi taha taha gumsi yengkisi matam khara adugane amana nangna hala aga leibada lekai aduada haikiba mayamdo madugidi nangna yam ka hena khanjinpham thokte yumse nangi yumni mayamgi yum nate nangna leiningaga leyo leiningle tokadabani halakpi mingtholbu karigi kiduna chengani punsi chupa wana chakna lengadabagi sarukpudine halakpi mingthol phangbada akaiba leite masi hai haiduna nangbo halakpi oyo haiba nate halakpi haiba mingthol asisu athiba mingthol nate aduga yum sida leiraga leikaina kari haiba aikhoina yengsinpham thokte aikhoida thoklibase makhoinane khangba nate makhoida thoklagada khangadabani aduga khwaidagi chawthokjagadabadi aikhoina aranba tawdaba asini inama adunane inamagi thoibi nang wakhal sonthaba yade thoklakadaba khudingmak nangi punsida tamlamlabani madubune akiba leita loina mayok yaba ngamlake punsida mai pakpa haibado oigadabani thora gane lausing helaktoini punsigi hingbagi magunsu henkalakadawribani thoibi tapna inama nangsiam phai matam chupada nachalda thauna haba wahai ngakta haibi inamagi wahaina ngasi phawba ai thauna leina hingbani inamagi thoibi inama ngasigidi ai chatlage hoi lao inama thindoke hoi inama yengoi aikhoi mayam nangi damakta leirisini adunane khudingmakta wakhal sonthaba yade henna thauna legadabani ko hoi inama asumna thoibisu manamaga wari watai saraba matungda mayumda chatkre thoibina yum yorakpaga tombidi isau langba haurai ngasaina chakhibado haujikhakda hala ibaneba haujikta nate napamda chakhraga kaidawraga leige ha miwa ngangnadana tawraga leibraba imung sida leihoriba thabak mayam sibu kanana tawbigani na thanamin nate kanana loisinbinaba leigeba nasana sagina thau masak khangjiba karigino napamdo phat chatluraga phathalakpa yadro sidai sida kuina thengna leitringai hainadaba oina tawradana yamna kuina napam aduda leiba pamagana punsi chupa adum leikhro adu oirabadi aikhoida su wai ama sangedana thoibi kemta khumdana imungda changkhige tawi hai nangondani aina haise nangi mawongdo mi usitriro ha aina ngangi base kaimta tadaba dawna tasinadadana thoibi changge tawrambadu chap amuk lepi tombina makha taduna nayumdagi nama nanamba singduna afaba pawtak amata takpira amaroine thoibi handakti khomlai ima ngangbagi ngangba chumna thongangbiyo is machinga khumba ini he aina ngangbada napamda chatlubadagi nachinga khumba haire edana khumjagana tumina lei haiba khumagana mu khume haiba haima masi mapam chatlubadagi kainum tawredana aingondaga machinje omkhatana khumedana adusu manem aingonda mathaki ahalda kari wahai wata thogolon sizinagani khangdabi lamchat bebari yaudabi sidi thoibi sauna leptuna lei tombi makha taraktuna aina ngangingba ngangani nang kaidawge haibano ha aina hainingba haigani nangi ima pangera nanama pangera napa pangera paningba mi pangani nangna ainda kaidawba ngamjadoiba ha kaidaw ngamdoino aina achumba ngakta hairakpasida nang sauningini na thamoi aduda paladuna sauningineba aigi imaga inamagadi yam phai imagumba mabuk phataba nupi nate kadiya laiseso
ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯁꯥꯎꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯅꯝꯃꯒꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯏꯟꯁꯤꯟꯕ ꯂꯩꯇꯦ꯫ ꯏꯟꯁꯤꯟꯒꯗꯕ ꯃꯤꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯎꯔꯦꯗꯅ ꯏꯕꯦꯝꯃ ꯃꯧ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯃꯛꯏꯁꯦ꯫ ꯏꯃꯥ, ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯏꯃꯥꯅ ꯇꯧꯕꯗ ꯋꯥ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯆꯤꯟ ꯑꯁꯦ ꯈꯪꯅꯤꯅ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯑꯒꯅꯦ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯒꯦꯕ ꯅꯅꯝ ꯇꯠꯄ ꯃꯈꯩ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯣꯛꯆꯧ, ꯃꯗꯨꯗ ꯀꯤꯒꯗꯕ ꯊꯣꯏꯕꯤ ꯅꯠꯇꯦ꯫ ꯇꯣꯝꯕꯤ ꯁꯥꯎꯅ ꯍꯩꯃꯥ, ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ, ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯥꯛꯑꯦꯗꯅ꯫ ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯍꯩ, ꯀꯩꯒꯤ ꯇꯣꯛꯇꯣꯏꯅꯣ? ꯃꯆꯥ ꯄꯣꯛꯇꯕꯤ ꯆꯟꯅꯗꯕꯤ ꯑꯁꯤꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯇꯣꯛꯇꯣꯏꯅꯣ? ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯅꯤ ꯅꯆꯥ ꯄꯣꯛꯇ꯭ꯔꯤꯕꯗꯣ꯫ ꯅꯪꯗꯤꯅꯦ ꯏꯕꯦꯝꯃ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯕ ꯆꯟꯅꯗꯦꯅꯦꯍꯦ, ꯑꯩꯅꯁꯨ ꯄꯥꯝꯗꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ? ꯄꯥꯝꯗꯦꯅꯦꯍꯦ ꯏꯕꯦꯝꯃ꯫ ꯐꯅ ꯉꯥꯡꯉꯤ, ꯆꯩ, ꯈꯪꯖꯤꯟꯅꯗꯦꯅꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯒꯦ? ꯍꯥ? ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯗꯕ꯭ꯔꯕ? ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯆꯞꯄꯤꯈ꯭ꯔꯣ ꯅꯁꯛꯇꯣ, ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯌꯥꯔꯦꯕ ꯏꯃꯥ, ꯇꯣꯛꯑꯣꯃꯦ꯫ ꯊꯣꯏꯕꯤꯁꯨ ꯁꯥꯎꯅ ꯑꯩꯗꯤ ꯏꯃꯥꯅ ꯌꯦꯡꯅꯕ ꯂꯩꯕ ꯅꯠꯇꯦ, ꯏꯄꯨꯔꯣꯏꯕꯅ ꯌꯦꯡꯅꯕ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯅꯣ? ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯅꯤ ꯍꯥꯏꯅ ꯂꯥꯛꯂꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ? ꯌꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝ, ꯀꯅꯥꯝꯇꯅ ꯇꯥꯟꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯅ ꯂꯩꯅꯤꯡꯉꯒ ꯂꯩꯅꯤ, ꯂꯩꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯀꯨꯁꯤꯅꯤ꯫ ꯌꯨꯝꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯈꯤꯒꯦ, ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ, ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕ꯫ ꯃꯁꯤꯗ ꯏꯃꯥꯅ ꯇꯥꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯇꯣꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯊꯕꯥꯛ ꯐꯨꯗꯨꯅ ꯏꯁ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯃꯦꯗꯅ, ꯃꯃꯥꯏꯒꯁꯦ ꯑꯣꯟꯊꯣꯛꯅ ꯊꯥꯔꯦꯗ, ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯑꯩꯗꯤ꯫ ꯅꯪꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯗꯅ꯫ ꯍꯧꯔꯛꯄꯗꯅ ꯅꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯕ ꯁꯥꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯥꯒꯨꯝꯅ ꯅꯊꯃꯣꯏ ꯑꯅꯤ ꯂꯣꯡꯕꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯍꯩ, ꯆꯤꯟꯒꯟꯕꯤ, ꯍꯤꯡꯆꯥꯕꯤ! ꯅꯆꯥꯁꯨ ꯌꯥꯎꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯏꯀꯥꯏ ꯈꯪꯗꯕꯤ! ꯌꯨꯝꯁꯤꯗꯒꯤ ꯍꯜꯂꯣꯏ ꯀꯥꯏꯅ ꯍꯥꯏꯌꯨ, ꯂꯩꯌꯨ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯌꯨ, ꯑꯗꯨꯒ ꯅꯪꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯈꯜꯂꯤꯔꯕ? ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯅꯤ ꯅꯪꯅ ꯂꯩꯗꯣꯏꯁꯤ ꯏꯕꯦꯝꯃ꯫ ꯏꯆꯥ ꯅꯨꯄꯥꯗꯤ ꯃꯇꯣꯝꯇꯅꯤ, ꯑꯅꯤꯁꯨꯕ ꯅꯠꯇꯦ꯫ ꯃꯆꯥ ꯌꯥꯎꯗꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯒꯅꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯄꯤꯗꯕ, ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯄ ꯌꯥꯔꯣꯏ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕꯤ ꯅꯪ ꯂꯩꯗꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯈꯪꯉꯕ, ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ, ꯈꯪꯉꯕ? ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯆꯥ ꯑꯃꯁꯨ ꯄꯣꯛꯍꯟꯒꯗꯧꯔꯤꯕ꯫ ꯅꯪ ꯃꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕꯕꯨ ꯉꯝꯖꯒꯗꯧꯔꯤꯕ꯭ꯔꯣ? ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯂꯩꯌꯨ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯁꯥꯎꯅ ꯑꯩ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯇꯣꯝꯕꯤ ꯈꯪꯍꯧꯗꯅ ꯁꯥꯎꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯏ ꯂꯥꯏꯖꯅ꯫ ꯏꯃꯥ, ꯈꯪꯕ꯭ꯔꯥ ꯅꯪ? ꯃꯈꯥ ꯇꯥꯔꯣ, ꯃꯈꯥ ꯇꯥꯔꯝꯈꯨꯋꯣ꯫ ꯇꯣꯝꯕꯤ ꯋꯥ ꯉꯥꯡꯂꯝꯗ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯅ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯈꯨꯠ ꯍꯦꯛꯇ ꯊꯥꯏꯗꯨꯕꯣ? ꯍꯩ, ꯈꯨꯠꯅ ꯊꯥꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯃꯁꯝ ꯑꯁꯦ ꯐꯣꯏꯗꯨꯅꯅꯦ ꯃꯌꯨꯝꯗ ꯇꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯎꯔꯦꯗꯅ ꯃꯥꯅ ꯈꯨꯝꯃꯤꯕ ꯃꯆꯤꯟꯗꯣ? ꯃꯥꯅ ꯃꯆꯤꯟ ꯈꯨꯝꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ? ꯏꯆꯥ ꯅꯨꯄꯥꯅ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕ ꯍꯪꯒꯠꯅ ꯈꯨꯝꯕ ꯅꯠꯇꯦꯅꯦ꯫ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯍꯥꯏꯔꯨꯔꯕꯗꯤ ꯃꯤꯁꯨ ꯈꯨꯝꯃꯛꯄ ꯇꯥꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯅꯣ? ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ? ꯃꯆꯥ ꯌꯥꯎꯗꯕ ꯃꯥꯗꯤ ꯆꯠꯈꯤꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯔꯥꯏꯕꯛꯀꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯃꯥ ꯃꯔꯥꯏꯕꯛ ꯊꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯥꯁꯨ ꯊꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯆꯥ ꯅꯨꯄꯥ ꯃꯇꯣꯝꯇꯅꯤ, ꯁꯥꯒꯩ ꯃꯨꯠꯄ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯊꯤꯅꯤ, ꯏꯁꯨ ꯄꯤꯕ ꯉꯝꯒꯗꯕ ꯏꯃꯧ ꯑꯃ ꯊꯤꯒꯅꯤ꯫ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ? ꯂꯩꯁꯅꯨ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ꯫ ꯍꯩ, ꯏꯆꯥ ꯅꯨꯄꯥꯅ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯆꯥ ꯄꯤꯕ ꯉꯝꯃꯣꯏꯗꯕꯤ ꯅꯪꯗꯤꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯔꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯕꯨ ꯊꯤꯈ꯭ꯔꯕ, ꯃꯆꯥꯕꯨ ꯌꯥꯎꯈ꯭ꯔꯕ, ꯅꯪꯗꯤ ꯑꯗꯨꯝ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ꯫ ꯃꯗꯨ ꯈꯪꯗꯅ ꯅꯪꯕꯨ ꯆꯠꯂꯣ ꯍꯥꯏꯕꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯃꯆꯤꯟ ꯈꯨꯝꯗꯅ ꯇꯧꯔꯤꯅꯦ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯕꯣ? ꯏꯃꯥ, ꯏꯃꯨꯡꯁꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯂꯣꯏꯔꯕꯅꯤ,
ꯄꯨꯡ ꯃꯥꯡꯉꯦ. ꯇꯣꯛꯑꯣ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ? ꯏꯃꯥ, ꯑꯉꯥꯡꯗꯣ ꯏꯅꯝꯃꯅ ꯍꯦꯟꯅ ꯄꯥꯝꯃꯝꯗꯣꯏꯅꯤ. ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯃꯤꯅꯕꯨ ꯌꯥꯎꯕ ꯉꯝꯃꯤꯕꯣ? ꯏꯃꯥ, ꯅꯣꯏꯁꯨꯅꯤ, ꯃꯧꯁꯤꯒꯤ ꯃꯤꯆꯪ ꯆꯪꯉꯒꯅꯦ ꯋꯥ ꯉꯥꯡꯉꯛꯀꯅꯨ. ꯏꯃꯥ, ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤꯗꯤ ꯐꯠꯇꯦ. ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ. ꯅꯨꯄꯤ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯏꯁꯨ ꯄꯥꯝꯃꯤ. ꯏꯃꯥ, ꯏꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯃꯥꯗꯤ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ. ꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯃꯥ ꯁꯨꯃꯥꯏꯅ ꯍꯜꯂꯒ ꯂꯩꯖꯈꯤꯖꯅꯤ. ꯏꯃꯥ, ꯏꯅꯝꯃꯁꯦ ꯆꯍꯤ 3ꯃꯨꯛꯇ ꯉꯥꯏꯔꯤ. ꯃꯇꯝ ꯌꯥꯝ ꯂꯩꯔꯤ. ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯔꯣꯏꯗꯕꯅꯤ, ꯈꯪꯉꯕ? ꯌꯥꯎꯒꯗꯕ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯌꯥꯎꯔꯗꯕꯅꯤ. ꯏꯃꯥ, ꯅꯪꯁꯨ ꯅꯨꯄꯤꯅꯤ. ꯑꯗꯨꯒ ꯑꯩꯁꯨ ꯏꯅꯝꯃꯗ ꯊꯣꯛꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯑꯩꯒꯤ ꯏꯆꯥꯗꯗꯤ ꯊꯣꯛꯑꯣꯏ. ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ? ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯊꯣꯛꯂꯕꯗꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯊꯝꯃꯦꯗꯅ. ꯏꯃꯥ, ꯑꯩꯗꯤꯅꯦ ꯏꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯏꯃꯥ, ꯅꯪꯁꯦ ꯁꯤ ꯌꯧꯅ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗꯦ. ꯍꯩ, ꯀꯩꯅꯣ ꯐꯠꯇꯕ ꯍꯥꯏꯕꯕꯣ? ꯅꯈꯣꯏꯁꯨꯅꯦ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒ ꯈꯪꯒꯅꯤ. ꯌꯥꯔꯦ ꯏꯃꯥ, ꯑꯩꯒꯤꯗꯤꯅꯦ ꯏꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯃꯆꯥ ꯄꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯌꯣꯛꯑꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤꯁꯤꯗꯤ. ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ? ꯑꯩꯗꯤꯅꯦ ꯑꯌꯣꯛꯄꯁꯨ ꯄꯥꯝꯗꯦ. ꯑꯁꯦꯡꯕ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯗꯣ ꯃꯗꯨ ꯄꯥꯝꯃꯤ. ꯃꯤꯅ ꯌꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯤꯒꯅꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ. ꯃꯥꯒꯤ ꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯣꯛꯄꯗꯨꯅꯤ ꯃꯆꯤꯟ ꯃꯅꯥꯎ, ꯃꯄꯥ ꯃꯆꯥ ꯈꯠꯅꯕ ꯆꯩꯅꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤꯕꯁꯤ. ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ? ꯍꯩ, ꯃꯗꯨ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯗꯦ. ꯅꯪꯕꯨꯁꯨꯅꯦ ꯏꯃꯥ ꯁꯥꯔꯛꯀꯅꯨ. ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ. ꯂꯥꯏꯖ ꯃꯆꯤꯟ ꯄꯩꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯒ ꯍꯧꯕ ꯁꯥꯔꯗꯅ. ꯈꯨꯄꯥꯛꯇ ꯅꯠꯇꯦ, ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ. ꯀꯥ ꯃꯅꯨꯡꯗ ꯊꯣꯏꯕꯤꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯒꯤ ꯃꯇꯝꯅꯤ. ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯂꯥꯏꯖ ꯃꯥꯒꯤ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯇꯥꯆꯧ, ꯀꯩ ꯍꯥꯏꯒꯦ ꯏꯆꯟꯇꯣꯝꯕꯤ? ꯉꯁꯥꯏ ꯏꯅꯝꯃꯒ ꯏꯃꯥꯒ ꯁꯥꯊꯤꯅ ꯈꯠꯅꯈ꯭ꯔꯕꯅꯤ. ꯀꯩꯑꯕ? ꯏꯅꯝꯃꯁꯨ ꯉꯁꯤꯗꯤꯅꯦ ꯁꯥꯎꯕꯒꯤ ꯄꯦꯟꯗꯕꯒꯤ ꯏꯃꯥꯗ ꯃꯆꯤꯟ ꯈꯔ ꯈꯨꯝꯈ꯭ꯔꯦ. ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯏꯅꯝꯃꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯈ꯭ꯔꯦ. ꯍꯩꯃꯥ, ꯅꯅꯝꯃꯗꯤ ꯀꯥꯏ ꯂꯩꯒꯦ? ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯇꯥꯆꯧ. ꯊꯧꯕ ꯄꯟꯊꯗꯅ ꯃꯈꯣꯏ ꯀꯥꯗ ꯆꯪꯉꯛꯏ. ꯊꯣꯏꯕꯤꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯧꯕ ꯆꯪꯁꯤꯟꯗꯨꯅ, ꯊꯣꯏꯕꯤ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯁꯦ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. ꯊꯣꯏꯕꯤ ꯀꯞꯅ ꯀꯞꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯏꯃꯥꯗ ꯐꯥꯎꯔꯤꯕ ꯃꯁꯨ ꯎꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯁꯦ ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯁꯨ ꯏꯆꯥꯗꯣ ꯎꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯕꯁꯤꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ꯭ꯔꯣ? ꯑꯩꯁꯨ ꯏꯆꯥꯗꯣ ꯄꯥꯝꯃꯤ. ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯃꯤ. ꯌꯦꯡꯉꯣꯏ ꯊꯣꯏꯕꯤ, ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ. ꯑꯍꯜꯅꯤ. ꯑꯩꯈꯣꯏꯅ ꯐꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯒꯗꯕ ꯂꯩꯇꯦ. ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯤꯗꯤ. ꯏꯃꯥꯒ ꯃꯇꯨꯡꯗ ꯃꯥꯟꯅꯒꯅꯨ. ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯅꯤ. ꯋꯥꯈꯜ ꯍꯣꯡꯒꯗꯕꯁꯨ ꯂꯩꯇꯦ. ꯏꯆꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩꯉꯣꯟꯗ ꯃꯗꯨ ꯊꯣꯏꯗꯣꯛꯇꯦ. ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕ. ꯊꯣꯏꯕꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯕꯁꯨ ꯄꯥꯝꯗꯦ. ꯏꯆꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯍꯥꯏꯕꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯅꯤ. ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯖꯅꯤ. ꯃꯈꯣꯏ ꯇꯥꯅ ꯁꯦ, ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝꯅ ꯀꯞꯀꯅꯨꯀꯣ. ꯊꯣꯏꯕꯤꯁꯨ ꯃꯕꯨꯛꯅꯤꯡ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨ ꯈꯔꯗꯤ ꯐꯔꯦ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯊꯣꯏꯕꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯊꯥ ꯂꯦꯞꯂꯦ, ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ. ꯃꯁꯤ ꯈꯪꯕꯗ ꯊꯣꯏꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯅ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ. ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯏꯕꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯤ. ꯃꯄꯥꯟꯗ ꯊꯧꯕꯕꯨ ꯃꯃꯥꯅ ꯈꯥꯝꯈ꯭ꯔꯦ. ꯃꯃꯥ ꯇꯣꯝꯕꯤꯅ, ꯑꯩ ꯉꯁꯥꯏꯗꯒꯤꯅꯦ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ.
Kay haigi ma. Yengoi. Imung sida tawriba mayam se. Nang na su hena khangamagani. Ima. Sagai asigi nupa se. Nang na tomtani. Nang mase. Nasana khangamgani. Thauba khumde tumin lay. Mama tombi na makha taduna. Mase. Iman nangonda sum haina duna layba pamde. Aduga haujik asumna laybagi matam sunate. Nang na sagai asigi I ama pidaba yadabani. Sagai ase mutpa yaroine. Imagi bungo. Wakal muna khalo. Nupi ama luhongnaba tawsi. Mi khwai amasu nupi thinari. Ani ahum lonari. Nang na ahanba oigadaba sunate. Adugi sumathakta. Isana nupi longadaba sidine. Maram chadana longadaba sunate. Maram chana longadawribani. Kaisu kaide. Nungaitaba phawkham thokte. Nupi ani ahum lolabasu. Nungsinana layba mayam ama lay. Nungsinaba ngamdabasu yawi. Thoibisu nungsinaba ngamnagana adum layjarasani. Nungsinaba ngamdragana ne adum chatkizani. Ima. Ima na hairibase nangi tungi punsigini. Haujik nangna nungsi haina layragasu. Hayeng kona icha layraktaba matamda ningamdaba mayam lakani. Maduda icha pami haina hekta phangadabasu nate. Madu uba phangbagini. Imana nangonda hairibase nangi tungi khalaga. Nungaitaba pumba thadokpa tare. Tungi khalaga nupi anawba mathiraga. Nacha yauraga. Nungaitaba pumba ado tapna tapna kaukini. Thoibigi mahutsu. Nupi amaduna adum sinkigadaba layre. Masida imana thoibibu lali haiba nate. Ma phatte haibasu nate. Madi yamna phai awatpa layte. Adubu nupi ama oina. Nupi amagi yawpham thokpa magulado yawdrabanina. Masagi maraibakni khanjaba tabani. Aikhoina kaisu tawba ngamloi. Ima. Kaino imana hairiba mayam duwa. Manemna hairiba mayam adu thoibi makhata na taramdana magi kada changduna unglaga lay. Somdana tombina. Imana hairiba se nang wakal muna khaluko. Ima. Ay imana hairiba do yaba ngamoy. Mama tombina sauna. Imana hairiba wafam sida nang na yadaba yaroy. Nangi damag imana naniga tawraga nupi ama hainaba loirabani. Ima. Nang yadaba yaroy ko. Ayaba suong ngamoy. Wado hairaga thawba sauna. Imungda changdabida thongalomda thoki. Tombisu sauna leptuna layhawi. Machanupa na mana haibawa hiktok lamba aduda. Numidangi chak toknaraba phawbada thawbadu hanjalakte. Thoibi mathwai nungaitana mapuroibabu halakpa ngaiduna layrami. Somdana laijana mamada onsinduna. Tachause hawjuk phawba halakte. Asumna amukta tawdabani. Phanadi thengi. Thirubadasu amata layhawde. Kaida chakrabanu khangdi. Tombidu wa ngangde isaw sawningna lay. Laijana makha taduna. Masi pumbase imana mina thabak halakta ngairingai aduda nganglubadagi thokpa ngaktani. Hai, aigidi ngangpham thokpani ne. Tungi khalagani aina nganglibadu. Nungsibana tung kuina chaba yaba nate, hingba yaba nate. Aingonda tainarakano. Masi pumbase aina thokhanba nate, khangaba. Nupi phajabi ama layrise asina thoalini. Ima, amu hauraba. Haubagi wa nate ni he. Magi mawungsibu kamaina nupana yumda hanjaningdoino. Sut kaptana minungsi tanduna layraga. Icha nupa se ma laurubadagi matha sarabani. Asumna tawba icha nupa nate. Manemna hairibasing adu thoibisu imungdagi loina tarami. Kananadi nungaigani. Adumna ngangba taraga. Thoibi magi oiriba phibam adu haidokpagi mahutta hena sauninglami. Haidokningbasu phawramni. Hairuraga manemna amu nungsiba sarakadaba. Magi thamoina pengadaba laytre. Laijana. Yare ima nang tumuro. Wayam na ngangi taningdabna loiri. Masune halakningba kanda halaksanu. Wakal khantaba ngamdaba. Tungi khandaba. Wado hairaga tombido ngangdana changki. Laijana magi tachawbu mapanda halakpa ngaiduna layri. Ngaihak ngairaba matungda thawbasu halaklami. Laijana. Tachaw, ngasaidagi kaida chaloge hojikta halaisibo. Thawbadu yu mayam ama ngawduna halaklami. Masadu phajana chatpa phawba ngamdre. Hai haiduna lai. Madu ubada laijana. Tachaw, nang yu thakdaira. Kaino tachaw, yu amukta thakdaba tachawna karigi yu thakdaino. Thoibisu mapanda thoraklami. Inama, tachawse yu thaklakpa mali. Laija, nang tumuro.
Inama nang tachausi pusilage. Laijatu tapna. Hoinama. Laija magi tachauda nungaitana yenglamlaga imungda changkre thoibisu maithong adu sui. Aduga yu ngaubana masadu phajana wakhal tadraba mapuroibabu imungda samduna makhoigi kada pusili. Thaubusu ngauri ngauri marona do iphai phaina. Aingonda parakano. Aingonda sulakano. Makhoi tada. Nakhoi kanamta aingonda sulakano. Thoibi nungaitana. Kaino makhoi tadana ngasi tawreisiba. Amukta yu thaktaba makhoi tadana tawbireisibu kaino. Ai wari. Khangba ngamdre. Nakhoi mayamgi chakrida. Ai wari. Chakru. Nakhoi loina aigi naktagi chakru. Itomtane wai sang. Wakhal se ingna leizaragi. Wakhal ingna. Nakhoi leibase. Ai wakhal ingba ngamdre. Itomta wakhal ingna leige. Makhoi tada. Chakru. Nangsu napamda lekru. Aduna pharani. Wado hairaga thauba. Phamung aduda upsinduna aduma isisina tumkre. Thoibidi ngasi phawba mapuroibana asumna haidaba oibana mabukni nungsina kaphauri. Manemna aduk thina thina ngangba mayamdo ngasi phawba mapuroibana mangonda ngasi ngangliba asigumna nungaitaba phawruba leite. Amukta asumna ngangba chaitaba mapuroibana asumna hairakpada thoibi aduki matik thamoi sokna nungaikidre. Ahing chupa ama mahak tumthaba yada kaptuna leirami. Mabukni nungsirabanina wakhalsu pikselai. Wakhaldu mawon khalle. Khalloidaba wakhal mayam amasu khanjille. Thoibi ahing sida yamna nungaitaba haibadu oire. Mahaknadi mapuroibada mahaki nungaiba paw asi harangna tamge haina khanjakibani adubu madu tambasu ngamdre oiriba mawong-sida. Mathangi numitadi thauba mana tumba haugalakpa matamda thoibi leiramdre. Thoibigi pochai singsu amata leiramdre. Makhoi mayamna koithi thirabasu thoibi phangdre. Thoibi yum thadoktuna chatkre mafam khangdana lotkre. Mapamdasu changlaklamde. Makhoina thiba yaba thiri adubu adumak phangdre. Thauba mathwai nungaitana kaptuna leirami. Amukta kaptaba machana kappa ubada mama tombi masu yamna nungaizaramde. Laijasu nungaitana. Tachau. Thaubusu kaptuna lei laijana. Ngarangina maga keke haina kike. Phana saunarabasu. Thina khanarabasu. Inamase sumaina amta tawdabani. Thaubusu nungaitana. Aishu wakhal wamanbagi tofam khangdabagi yuda ahanba oina marupsinga thaklubani. Adubu ai nisapu bangamlakhide. Aduna mathong marang khangdaba wa mayam ama nanamada haikra mal. Ma aibu warauduna chatkre. Amuk halakadaba manjre. Tachau. Tombisu nungaitana tumina ungduna leirami. Nakalamadasu thoibigi mapamdasu yamna kapnarami. Thoibigi apokpi mama tharodu kaptuna leirami. Aigi isadubu kadaidanu mana leiramgadaba sibo. Aigi isado hojik kaidauramgani. Karigino mana mafamsida changlaktre. Mafamse magi yumni haiba ma khangdabro. Magi damakta aikhoi mayam leirise karigi mana khangdribano. Aikhoi leina mana mafamsida laktriba karigino. Imagi bima nangse pangidako. Ima tharo kaptuna masi pumbase magi manem phattabiduna thokhanba ngaktani. Aigi isabu mana otpani. Aing bisu kaptuna. Aikhoi thoibina luhongba ngamloi haibaduda. Aikhoine yamlabdi phagadabani. Isabu wajasanu haina yum palhanbaga chap manari. Imagi bema nangbu kadaida leige. Aikhoi thoibibu thiba lepkumsi. Ma soidana phangani. Aikhoi isabu ne thiba lepa yade. Asumna matam khara haukre. Thauba khoigi imungna thoibibu thibadi adum phangdre. Adubu thoibigi mapangmi misingdadi pau phaunarami. Atopa lam amada thoibi yum ama saduna leirami. Mapamgadi changthong chaksin taunarami. Masi thauba hoinadi khangba nate. Khanghandanabasu hotnaribani. Asumna matam kaya haukiduna thoibisu tha suraduna machanupa ama phangzare. Machanupadu thaubaga masak yamna manarami. Machanupagi mamingna Puren haina thoibina thonbirami. Machanupa Puren supungkak chawre. Makhoina thauba hoigi maramda kaisu takidre. Nupi thiramani haibasu khangi. Somdana thauba mamana phana taklabasu yum palu nupi thiyu haiba yadre. Tombi mana phana kana hotnarabasu machanupana sikhang khangduna yadrabanina. Manasu karisu thauba ngamdre. Laijasu matamna haukibana mayum pankre.
ꯊꯧꯕꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯍꯥꯟꯅꯗꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯌꯨ ꯇꯣꯏꯅ ꯇꯣꯏꯅ ꯊꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯕ, ꯊꯕꯛ ꯈꯔ ꯆꯠ ꯈꯔ ꯊꯛꯆꯤꯜꯂꯒ ꯄꯨꯡꯂꯩꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯇꯣꯝꯕꯤꯁꯨ ꯅꯤꯡꯉꯝꯂꯛꯇꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯧꯕꯒꯤ ꯄꯥꯎ ꯄꯨꯝꯕ ꯑꯌꯤꯡꯕꯤꯁꯨ ꯇꯥꯔꯕ ꯃꯇꯝꯗ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ, "ꯏꯅꯝꯃ, ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ?" "ꯑꯁꯦꯡꯕꯅꯤ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯩꯅ ꯃꯨꯟꯅ ꯊꯤꯒꯠꯂꯕꯅꯤ꯫ ꯊꯧꯕꯗꯣ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ, ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯁꯪꯁꯥꯔ ꯑꯃꯗꯅꯤ꯫ ꯏꯅꯦꯗꯨꯁꯨ ꯊꯧꯕꯒꯤ ꯋꯥꯈꯜꯗ ꯑꯅꯥꯕ ꯑꯣꯜꯂꯤ꯫ ꯏꯃꯨꯡꯗꯣ ꯅꯪ ꯂꯩꯇꯕꯗꯒꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ, ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯏꯅꯝꯃ, ꯊꯧꯕꯅꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯪꯕꯨ ꯊꯧꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ, ꯈꯟꯕꯤꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯅꯤ, ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯅꯤ꯫ ꯏꯅꯝꯃ, ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯄꯤꯛꯁꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯣꯏꯕꯤ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃ꯫ ꯅꯪꯁꯨꯅꯦ ꯄꯦꯟꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯝꯃ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯏꯅꯝꯃꯗ ꯍꯥꯏꯌꯨ꯫ ꯏꯅꯝꯃ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯄꯥꯝꯃꯤ꯫ ꯑꯩ ꯃꯥꯕꯨ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯝꯕ ꯄꯥꯝꯗꯦ꯫ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯃꯄꯥꯕꯨ ꯍꯪꯕꯗ ꯑꯩ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤ, ꯏꯅꯝꯃ, ꯌꯦꯡꯉꯣꯏ, ꯏꯅꯝꯃꯅꯁꯨ ꯊꯧꯕꯒ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝꯗꯦ꯫ ꯊꯧꯕꯁꯦ ꯃꯊꯃꯣꯏ ꯆꯦꯠꯄ, ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯒꯤꯗꯃꯛꯇ ꯅꯪꯁꯨ ꯂꯦꯞꯐꯝ ꯊꯣꯛꯏ꯫ ꯃꯥꯕꯨ ꯑꯗꯨꯝꯅ ꯊꯝꯒꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯋꯥꯅ ꯂꯩꯅꯔꯒ ꯀꯔꯤ ꯀꯥꯟꯅꯔꯤ? ꯑꯗꯨꯅꯅꯦ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯧꯕꯁꯦ ꯅꯪꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ꯫ ꯊꯧꯕꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯏꯅꯝꯃꯒꯤ ꯊꯥꯖꯕꯅꯤ꯫ ꯏꯅꯝꯃ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯅꯦꯝꯄꯣꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤ꯫ ꯅꯪꯕꯨ ꯍꯜꯂꯛꯂꯕꯗꯤ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ, ꯁꯣꯏꯗꯕ ꯉꯝꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ? ꯁꯣꯏꯔꯦ ꯍꯥꯏꯅ ꯉꯥꯛꯄꯤꯗꯕ ꯇꯧꯔꯣꯏꯗꯕꯅꯤ, ꯉꯥꯛꯄꯤꯒꯗꯕꯅꯤ꯫ ꯊꯣꯏꯕꯤ, ꯑꯍꯜ ꯍꯥꯏꯕꯁꯤꯗꯤ ꯑꯍꯜꯅꯤ꯫ ꯏꯅꯝꯃ, ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯌꯦꯡꯉꯣꯏ, ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯏꯅꯝꯃꯅꯅꯦ ꯏꯅꯦꯒ ꯊꯧꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯍꯥ, ꯑꯁꯦꯡꯕꯔꯣ ꯏꯅꯝꯃ? ꯑꯁꯦꯡꯕꯅꯤ, ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯍꯧꯕꯅꯤ꯫ ꯏꯅꯦꯒ ꯊꯧꯕꯒꯗꯤꯅꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯏ꯫ ꯃꯈꯣꯏꯗꯤ ꯉꯔꯥꯡ ꯈꯨꯗꯛꯇ ꯆꯠꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯊꯨꯃꯜꯂꯤ ꯍꯥꯏꯗꯅ ꯉꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯅꯝꯃ, ꯇꯁꯦꯡꯅ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥ? ꯂꯥꯛꯀꯅꯤ, ꯅꯪꯕꯨ ꯂꯧꯕ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯅ ꯁꯥꯎꯔꯝꯕꯁꯤꯡ ꯑꯗꯨ ꯐꯈꯤꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯇꯣꯝꯕꯤꯒꯗꯣ ꯊꯣꯏꯕꯤꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯊꯧꯕ ꯃꯆꯥꯅꯨꯄꯥꯒ ꯊꯣꯏꯕꯤꯒ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯈꯣꯏ ꯑꯄꯦꯟ ꯄꯦꯟꯗ ꯀꯌꯥ, ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯀꯞꯄꯁꯨ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯈ꯭ꯔꯦ꯫ ꯊꯧꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯌꯥꯏ ꯆꯥꯏꯊꯔꯨꯔꯕꯗꯨ ꯐꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ꯫